Mahotsav ka mari Leinana CRPF amadi Central Forest Division ani na puna khusamnaduna Lamlai da u Pambi Chara Lishing manga thaduna Manipur gi umang wamang hengat hanbada mateng pangkhre. Central Forest Division gi Divisional Forest Officer DFO and Ganesh ki Lishing makhada pangthokiba thoramatuda Hompumapan amadi marpumapan suba battalion CRPF ki Deputy Commandant ga Leinana CRPF personnel chani yangkhaina saruk yaki. Leinana umang wamang yokhatpada haurakliba nahasingi thodang yananaba pandamda school tamliba mahiroi chani yangkai amasu pangthokiba thoramatuda saruk yaki hairi. मां के नाम एक वेद अमसुंग हर घर तिरंगा कैंपेन का मरी लेना पांगथोकिबा उचरा थाबगी थौरम अदुगा मरी लेना DFO एन गणेशना पुनः उचरा कया थाबगी कानाबगी मतांग वाफम कया फोंदोक्लदुना होंगलगलिबा इंगसागी खलसदगी कानना बखोनबदा CRPF अमदि स्कूल गी माहिरुसिंगा सरुक यारकपगी दमकता थागतफा फोंदोखी.